ताबिरिबा अमदि मिटेंग ताबिरिबसिंगु इकाई खुमनजरी ngasi amuk pujarikliba film Guardians film asi 24 February 2017 da release tawkiba science fiction action film amani film asigi haurakpada second world war gi matungdagi hauri masida Russia amasung USA gi marakta cold war thoklame Russian singna USA dagi safe oina leinanaba experiment kaya tawrami masida makoina mi sing gi marakta superhero army sing sarami amasung masigi experiment asi miyoiba amasung sa sing animakta tawrami masida makoigi DNA change tawrami asumna makoida mapangal pisinduna miyoiba bu superhero oihallami masigi experiment asi country gi tongan ba city sing da tawrami masida kanaguma miyoi kharadi superhero olami asumna miyoi kharada superhuman ability laiduna makoi superhero oirami ahanba superhero asi DNA change tawbada anobu hero ama oirami mahak asi yamna powerful oiba animal amadu onthokpa ngamlami anisuba hero asina yamna speed thuba hero oirami mahak asi thangi mahi yamna hiba misaksu oirami ahum suba hero asina prithibida leiriba posak sing haibadi ising nungset amasung nungbu control tawba ngamba hero oirami aduga mari suba asi nupini mahaki maming Genia korami mahak masagi mangba ngambagi sakti yaurami mahak masagi body temperature wanghanba amasung nemhanba ngamlami amasung mahaki body asi matam ama hektada isingi mawong on basungomlami makoi mari asi yamna maru oiba superhero ngaktu oirami asumna professor amana khudingmak asibu lead tawrami hojik hariba experiment asi Russia na pangthokpa oirami aduga nakal amaromdana August kobu scientist ama America gi laboratory da ulai mahaki experiment sing pomba fail oirami maramasina mahaki experiment tawriba asi USA authority singna thingjalami August na Russia gi experiment mai pakre tabada yamna kalaklami amasung asuki matik saurami mahakna kalaktuna Soviet authority dage atopa location amada laklami mafam asida yawrakaduna mahakna lona yadaba experiment sing lona tawrami masida maral lejadaba mi singbu masagi experiment asina victim ohelami amasung makoina masigi matangda kari su khangjaramdi asumna August asi migi afava uraga kalakpa amaga loinana masada experiment asi tawkibani military singna khanglami madudi mahakna lona yadaba experiment tawre haiba maramasina military sing asina mahaki laboratory da attack tawrami adubo mahak hana military sing mangonda attack tawrakani haiba khanglami maramasina mahakna laboratory da bomb fit tawsilami atopa military officer sing sirami adubo mahakti safe oirami mahakna safe oiriba asi mahak masana experiment asi tawbani mahak experiment asi masada tawban maram oiduna mahaki sakfam asi sa ama malami mahakna masage machine singbu control tawba ngamba cybernetic organism amada onthokhlami mahak electricity puthokpa ngamlami mahakna mafam asida sokhanbata natana superhero sing thamliba laboratory asisu thugairami hojik superhero sing asi fight tawbagi experience amata leiramde maramdi makoi asi anoba superhero ngaktani maramasina situation asibo karamna mayok nagani khanglamde maramasina makoi masabu kanjananaba tongan ba mafamda satuna leikirami makoi masagi sangsar sidagi tangdu leitana leirami aduga nakal amaromdana military singna makoigi robot singbu training pirami madudi kamdowna masagi army robot sing asina lakadaba lanfambu kamdowna mayok nagadagi haiduna khanghoudana masigi robot sing asi makoigi order ilamde robot sing asina military tank sing amasung control center bu blast tawholami maramasina yamlabu officer amasung lanmi kaya sirami hojik mafam asida August khaktamak hinglami masigi matungda defense ministry mifam ama pangthoklami masida makoina superhero singbo thiduna puruknanaba wa khanarami maramdi superhero sing asina government po support tawduna August ki mayokta lan thengnaba yai khanduna masigi mission asigi leader asi Major Elena Kobi nupi amana oirami mahakna mahaki team singda superhero singbo thinanaba order tawrami ahanba superhero asi mafam amada fanglami mahak asi matam kayagi mamangdagi August ka mayoknaba pamduna laklaba misakni maramdi August na maral leijadraba mission kaya hatkibagidama mahakna military mission asi August ki mayoktani khangbadagi mission asi da yawba yarami anisuba superhero asina atopa country amadagi fanglami mahaksu government ki mateng pangba yarami mari superhero asina umang amada fanglami amasung aroiba asina Geniani mahak asi circus show tawbadagi yamna famous oirami mahaksu mission asida yawba yarami asumna makoi mari mission gidamak thaurang tawrami makoi ahanbada August ki laboratory da attack tawnanaba plan tawrami makoina mafam asi yobu matamda security alerts yamna wangbu oirami asumna August ki misingna mahaki laboratory asigi akoibada ngak sendun leirami masida Geniana masasi atopa mina uhandana invisible ohenduna changkhirami
ꯑꯗꯨꯕꯨ ꯑꯣꯒꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯒꯁꯀꯤ ꯃꯤꯁꯤꯡꯅ ꯖꯦꯅꯤꯌꯥꯗ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯅꯤꯌꯥꯁꯤ ꯂꯦꯞꯈꯤꯔꯝꯃꯤ ꯑꯇꯣꯞꯄ ꯁꯨꯄꯔ ꯍꯤꯔꯣ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯣꯒꯁꯀꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅꯅꯕ ꯗ꯭ꯔꯒ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯍꯤꯔꯣ ꯑꯁꯤ ꯑꯣꯒꯁꯀꯤ ꯌꯥꯝꯅ ꯌꯦꯛꯅꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯒꯁ ꯃꯁꯥꯃꯛ ꯍꯤꯔꯣ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯂꯥꯛꯂꯝꯃꯤ ꯑꯣꯒꯁꯅ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯍꯦꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯒꯁ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯒꯁꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯣꯞꯁꯟ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯅꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯞꯁꯟ ꯑꯁꯤ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯒꯁ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯗ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜ ꯄꯨꯊꯣꯛꯄ ꯃꯔꯝꯅ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤ ꯄꯋꯥꯔ ꯌꯥꯝꯅ ꯍꯟꯊꯔꯝꯃꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯃꯔꯝꯅ ꯔꯁꯤꯌꯥꯟꯒꯤ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅꯤ ꯑꯣꯒꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯃꯤꯁꯟꯒꯤꯗꯃꯛ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯂꯤꯇꯔꯤꯒꯤ ꯇꯦꯡꯛꯁꯤꯡ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯦꯡꯛꯁꯤꯡ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯡꯕꯨ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯁꯤꯇꯤ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯅꯅꯕ ꯊꯧꯍꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯦꯆꯤꯅꯔꯤꯁꯤꯡ ꯑꯁꯤ ꯑꯣꯒꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯕꯅ ꯃꯁꯤꯗ ꯃꯤꯆꯝ ꯀꯌꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯕ ꯇꯋꯥꯔ ꯑꯅꯤ ꯐꯨꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯁꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯁꯤꯒꯅꯦꯜꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯇꯦꯂꯥꯏꯠꯁꯤꯡ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯝꯕ ꯀꯟꯇ꯭ꯔꯣल ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯆꯧꯕ ꯃꯤꯁꯥꯏꯜꯁꯤꯡ ꯍꯦꯂꯤꯀꯣꯞꯇꯔ ꯏꯌꯥꯔꯀ꯭ꯔꯥꯐ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏꯁꯤꯡ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯃꯦꯖꯔ ꯑꯦꯂꯤꯅꯥ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯕꯨ ꯊꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯄꯨꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤ ꯑꯅꯧꯕ ꯑꯣꯏꯕꯅ ꯇ꯭ꯔꯦꯅꯤꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯁꯤꯗꯒꯤ ꯑꯦꯂꯤꯅꯥꯅ ꯈꯜꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯟ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯑꯣꯒꯁꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯈꯤꯕ ꯂꯦꯕꯣꯔꯦꯇꯔꯤꯗ ꯑꯣꯒꯁꯀꯤ ꯀꯨꯏꯔꯕ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯑꯣꯒꯁꯀꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯈꯪꯂꯝꯃꯤ ꯃꯦꯖꯔ ꯑꯦꯂꯤꯅꯥꯅ ꯃꯥꯏ ꯄꯥꯛꯅ ꯑꯣꯒꯁꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯔꯨꯞ ꯑꯁꯤꯕꯨ ꯊꯤꯕꯗ ꯐꯪꯂꯝꯃꯤ ꯃꯦꯖꯔ ꯑꯦꯂꯤꯅꯥꯅ ꯑꯍꯜ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯒꯁꯀꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯃꯗ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯑꯣꯒꯁꯀꯤ ꯑꯁꯣꯟꯕꯁꯤꯡ ꯈꯪꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯒꯁꯇ ꯌꯥꯝꯅ ꯂꯥꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯒꯁꯅ ꯇꯋꯥꯔꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯕꯤꯜꯗꯤꯡꯒꯤ ꯑꯀꯣꯏꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣꯒꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯋꯥꯔꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯁꯤꯁꯇꯦꯝ ꯑꯣꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯦꯟ ꯑꯣꯏꯕ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯃꯦꯖꯔ ꯑꯦꯂꯤꯅꯥꯅ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯐꯥꯏꯠ ꯇꯧꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩ ꯀꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯤꯡ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯄꯋꯥꯔ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯣꯒꯁꯀꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯣꯒꯁꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯕꯦꯜꯀꯣꯅꯤꯗ ꯂꯥꯛꯂꯝꯃꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒ ꯇꯋꯥꯔ ꯑꯁꯤꯒ ꯁꯝꯅꯕ ꯑꯆꯧꯕ ꯄꯥꯏꯞ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯁꯤꯒꯤ ꯄꯥꯏꯞ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯒꯁꯀꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯅꯨꯡꯁꯤꯠꯇ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯣꯒꯁꯀꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯈꯥꯗ ꯇꯥꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤ ꯇꯋꯥꯔ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯣꯒꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕꯅꯤ ꯖꯦꯅꯤꯌꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯋꯥꯔ ꯁꯣꯔꯁ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯋꯥꯔ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤ ꯄꯋꯥꯔ ꯁꯣꯔꯁ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯌꯥꯔꯝꯗꯦ ꯃꯗꯨꯗꯒꯤ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤ ꯃꯊꯛꯇ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯒꯁꯇ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯒꯁꯅ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯍꯦꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯒꯁꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯣꯒꯁꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯕꯗ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯔꯤ ꯑꯃꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯗꯨꯅ ꯄꯨꯈꯤ ꯊꯧꯔꯤ ꯑꯁꯤ ꯏꯌꯥꯔꯀ꯭ꯔꯥꯐ ꯑꯃꯗ ꯄꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯒꯁꯅ ꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯁꯤꯅ ꯊꯧꯔꯤ ꯑꯁꯤ ꯀꯛꯊꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯣꯒꯁꯀ ꯃꯥꯌꯣꯛꯅꯅꯕ ꯆꯪꯁꯤꯜꯂꯛꯏ
ꯃꯐꯝ ꯑꯁꯤꯗ ꯃꯦꯖꯔ ꯑꯦꯂꯤꯅꯥ ꯂꯥꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯣꯒꯁꯀꯤ ꯃꯔꯨꯞ ꯑꯁꯤꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯒꯁ ꯈꯛꯇꯒꯤ ꯅꯠꯇꯅ ꯁꯨꯄꯔ ꯍꯤꯔꯣ ꯃꯔꯤ ꯑꯁꯤꯒꯤ DNAꯒꯤ ꯃꯔꯝꯗ ꯁ꯭ꯇꯗꯤ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯄꯥꯋꯔꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯄꯥꯋꯔ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯄꯥꯋꯔ ꯑꯁꯤ ꯂꯤꯃꯤꯠ ꯌꯧꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯈꯥꯏꯔꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯁꯟꯗꯣꯛꯀꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯣꯒꯁꯀꯤ ꯄꯥꯋꯔ ꯁꯣꯔꯁ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯋꯔꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯆꯧꯕ ꯄꯥꯋꯔ ꯑꯃ ꯄꯨꯊꯣꯛꯄ ꯍꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯑꯦꯅꯔꯖꯤ ꯋꯦꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯄꯥꯋꯔ ꯑꯁꯤ ꯄꯣꯈꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯈꯤ ꯑꯣꯒꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛꯇ ꯇꯥꯔꯒꯦꯠ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯡ ꯇꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯣꯒꯁꯁꯨ ꯁꯤꯔꯝꯃꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯟ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯀꯟꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯈꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ